Hello ma'am. Lao, why is na ma'am? Cái giọng ngầu gì cái gì? Ay, sao mo isa kayo na? Mimdalapide. Ay, samde. Hayang di, kaya talaga ko. Spa. Spa. तेरे लिए ही जिया मैंने खुद को जो यूं दे दिया मैंने तेरी वफा ने Thaibisana, hi, hello Thaibisana, welcome. Lata sangapam inama kay jang saragi. Ako'y saksadriye. Tagthongba Monica loire Laistrom saksadriye. se kenyang saragi saksadriye. Saksadriye, Monica. Tagthong ta ngai ko. TKD Silina Devi na ka bahay nungay ribo nene nungay diye. Nungairiye. Kaino may thalo da. Kaino mami chibo. Pumamam gre may tatkidana. Asin mga jabe. Natural color. Ma'am, like to video mo please. Like. Lai to sindiyo ma'am. Lai to bayaragadi. Pung thenge na nungdang oy na charo. Adune ibema. Khoidana haiba sandada charasena. Chararoisena. Cha thasangreba ko pung amagi dugane aduna tawine. Sak saningdaba. Puspa, hi sete. Hello Puspa. Puspa nang tabak taro kay jano. Athoy be inama ila athoy Bi welcome. Nasegel bidlapi bagi thank you. Kay insang sana rake mayambu. Pasambam senu ice. Pasambam welcome. Pasambam school lagi halabo. Pasambam ngasi wala chak pije de. Nachi na. Sauning manay. Nungdang na punna chara sani sauning da na. Nati ba? Bunga ba makai tare khambra adu kare ge bu. Ai ba thi ne bunga ma makai tare chak thiru gi ga hiru bi ni gi. Bunga makai tare chak thu gi ge. Adu de na ri. Ei khatang le ga thu ji nungdang punna chara sani. Hai ta min na tro. Puspa na ke ba thabak ne hauji kan busy yam oye aise wabada yadre Adune. Oi da ani magta busy ni ha. Thabak da leng su busy thabak da lag su busy sangang se wari lei. Pasabam halakri school dero. Pasabam na kai gi pijadri no che no. Thabakat man bagi tawine pasambam do kanan tawre chak thonge da khoi da su chak cha thakine da nang jo. Upari ta bithai min thu chak thu thong min lamma min thei da di bima. Athoi bine ina mai na kaure. Malem official na yai punna horen chaba adune ba ngatang le chara gi dhang gi pun ba ya na ko sai ram na singi ma saksara am kan gre anu khaman saksara am kan gre madu mathangi mukbang da hidar tudim Adune ai gumba singman du pinang na phangjin na rai phai hai se. ba nang ba sing madu pi se mi pro da phang boy mi pun mang ne yang kang chen da ne ke no kare ge ne alsar ki sting na lo sin tudim te bisna na nungdang na pharani ani thok tana ba adune ba Singdroi se me. Pasambam na horen how na chicken thongba chathar ho ma nang na ningsang ni ai jing si cha kan khalam bani ne ma nga sai ni khang ni amu ningsang ak di ne ma do Na sai nga lo ni hai nga lo roi dra. ai jing si chicken thong ai khalam bani ne Na phare ina ma hai. Athoi bi kai sang tara ke. thank you pasambam ai je chicken thong ai khalam bani nga si Na nga sa ni mu hai chicken mu hai da se ke no ngor ba ke nom tawe. Pasambam na chicken hala ko de mu chicken sa ne hai ki daure. kui cha da ba Kesu kai de mangon da thong da mangon da ja ta ba. Do ke no su lite le ka ma da ba. e su bi da ro thong mai na ngai thong je ko le Na han ngai du di nong chu na ke to san the na. mangon da thong da thong le ji Thoi bi sana on thok thi na sidare ina ma da bu na. Kesu kai de da. Tok san nei ni mai si. Manung ngai ma khanjari ne ba ai ni pi mu pha ba lai ponte kai. Ai na ye nu phangsu ai lai mu khabani kai manung da khanjari ni khangra. Mapan da ni ma na ngon da thi na ngangi se ngon da thana bi ji se manung da di ma khanjari ni ba. Athobe na kai ba kangou iromba chai na ma hauni Hauni ko Sadep यादव where from यादव जी हम लोग असम से डिस्ट्रिक्ट कसर का है
ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨ ꯈꯜꯂꯝꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯃꯥ ꯃꯉꯣꯟꯗꯗꯤ ꯃꯟꯃꯦꯜ ꯑꯗꯨ ꯄꯣꯠꯁꯝꯕꯝꯅ ꯐꯨꯔꯇꯥ ꯄꯨꯁꯄꯥ ꯀꯧꯔꯦ ꯄꯨꯁꯄꯥ ꯄꯨꯁꯄꯥ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯔꯦ ꯍꯟꯗꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯣꯠꯁꯝꯕꯝ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯑꯉꯥꯡꯁꯦ ꯋꯥꯔꯤ ꯌꯥꯝ ꯋꯥꯖꯔꯕꯅꯦ ꯂꯩꯔꯝꯃꯦ ꯑꯌꯨꯁ ꯁꯤꯡꯍ ꯅꯩꯔꯦ ꯍꯣꯏꯠ ꯍꯣꯏꯠ ꯏꯌꯥꯝꯕ ꯌꯥꯝꯕ ꯅꯩꯔꯦ ꯍꯦꯛ ꯔꯣꯃꯤ ꯏꯌꯥꯝꯕ ꯁꯔꯙꯥꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕ ꯏꯕꯥꯏ ꯆꯥꯔꯦ ꯔꯣꯃꯤ ꯆꯥꯔꯤ ꯀꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯁꯣꯔꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯅꯤ ꯄꯥꯎꯊꯣꯔꯛꯑꯦ ꯕꯤꯁꯅꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯁꯨꯝ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯍꯦꯕꯤꯠꯇꯨꯅꯅꯦ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯏꯅꯤꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯆꯥꯛ ꯆꯥꯗ꯭रिꯌꯦ यादव मणिपुरी लैंग्वेज है हाँ मणिपुरी लैंग्वेज मणिपुरी आपको बहुत लैंग्वेज अच्छे आता है शायद मणिपुरी आता है इसलिए मणिपुरी लैंग्वेज समझ में आ गया है ना यादव जी वेलकम वेलकम मैं अपना लाइक तो भी हो प्लीज लाइक कीजिए लाइक यादव जी कीजिए तो अभी सना मैं बम कई इंजांग ठोंगे ठोंगे ने ऐसा ꯉꯥꯟꯁꯜꯂꯦ ठीक है बनी ना नहीं भी बात ठीक है बनी ना शॉर्टकट आलू ꯉꯥꯟꯁꯜꯂꯦ आलू इरोलनी पसम हमने एग्जाम हौरे से नु ड्यूटी द लई ये ꯑꯗꯨ दो ꯑꯣꯏꯔꯁꯨ 3:30 3:30 मुक ꯇꯥꯔꯅꯤ तारनी ꯂꯥꯛꯄꯗ लाकपदा ꯑꯣꯀꯦ और ꯅꯪ ड्यूटी दी ꯆꯤꯜꯂꯝꯒꯅꯤ लेती है बा ड्यूटी दी लेती है अदु ओइसु 3:30 ꯑꯩꯈꯣꯏ मुक ꯆꯤ तारनी ꯆꯥꯊꯣꯏꯕꯤꯒꯤ ꯉꯁꯤꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯔꯦ सिरोम बॉयस ना इबाई नोई दुगा लुहोंगबा लेब्रो ngasi ꯉꯁꯤ खंग ꯈꯪꯅꯤꯡꯗꯅ ꯂꯅ ꯇꯧꯕꯅꯤ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯀꯝꯇ ꯇꯥꯗꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯇ꯭ꯔꯦ ꯂꯨꯍꯣꯡꯒꯗꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯈꯨꯟꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯈꯨꯟꯗ ꯈꯨꯟꯗꯗꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯁꯨ ꯂꯩꯇꯦ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯆꯦꯜꯂꯛꯑꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯍꯟꯗꯛꯁꯤ ꯂꯩꯇꯦ ꯑꯌꯨꯁꯁꯤꯡꯅ ꯑꯩꯅꯤ ꯀꯦꯅꯦꯗꯤꯅꯤ ꯏꯌꯥꯝꯕ ꯑꯣ ꯀꯦꯅꯦꯗꯤ ꯋꯦꯜꯀꯝ ꯀꯦꯅꯦꯗꯤ ꯋꯦꯜꯀꯝ ꯍꯥꯏꯁꯦ ꯀꯩꯁꯨꯅꯥꯏ ꯀꯦꯅꯦꯗꯤꯔꯥ ꯑꯣ ꯁꯥꯅꯤꯌꯥ ꯀꯦꯅꯦꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯥꯅꯤꯌꯥ ꯁꯨꯜꯇꯥꯅ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯆꯥꯛ ꯂꯥꯝꯕꯩ ꯃꯥꯜꯂꯦ ꯑꯗꯨꯅꯦꯕ ꯄꯨꯛꯇ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯃꯤꯁꯦ ꯍꯦꯛꯇ ꯃꯊꯪꯗ ꯃꯔꯤꯡ ꯃꯔꯥꯡ ꯉꯛꯄꯅꯦ ꯃꯈꯣꯏ ꯃꯔꯤ ꯉꯛꯇ ꯇꯧꯕꯅꯦꯗ ꯔꯣꯃꯤꯅ ꯀꯩꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯣꯃꯤ ꯊꯦꯡꯛ ꯌꯨ ꯔꯣꯃꯤ ꯄꯣꯁꯝꯕꯝꯅ ꯑꯦꯛꯖꯥꯝ ꯂꯩꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯂꯗꯕ ꯍꯜꯂꯛꯂꯗꯕ ꯃꯥꯅꯦ ꯑꯣ ꯍꯣ ꯃꯥꯅꯦ ꯋꯥꯔꯝꯒꯅꯤ ꯅꯪꯁꯨꯀꯣ ꯁꯣꯔꯣꯛꯈꯥꯏꯕꯝ ꯌꯥꯝꯅ ꯒꯪꯒꯥ ꯗꯦꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯒꯦ ꯇꯧꯔ ꯆꯥꯍꯧꯗ꯭ꯔꯦ ꯒꯪꯒꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯌꯨꯁꯅ ꯆꯥꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯣꯏꯔꯦ ꯑꯌꯨꯁ ꯆꯥꯔꯅꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯀꯦꯅꯦꯗꯤ ꯌꯥꯗꯕꯅ ꯊꯦꯡꯛ ꯌꯨ ꯌꯥꯗꯕꯖꯤ ब्रिक्सना हाय गाइस हेलो थबिसनाना इसौदो चुमना लांगोदा ꯍꯥ ꯂꯥꯡꯉꯣ ꯗꯥꯕꯣꯡ ꯑꯗꯨ ꯑꯗꯨꯏ ꯈꯨꯂꯥꯡꯗꯨꯗꯤ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯀꯥꯏꯗ ꯏꯁꯧ ꯁꯨꯔꯠꯈꯥꯏꯕꯝ ꯂꯥꯡꯗꯣꯏꯅꯣ ꯒꯪꯒꯥ ꯗꯦꯕꯤꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯦ ꯁꯟꯗ ꯇꯥꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯦꯗꯅ ꯅꯨꯡꯗꯥꯡꯒꯤꯅ ꯆꯥꯗ꯭ꯔꯃꯤꯅꯣꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯇꯨ ꯏꯟ ꯋꯥꯟ ꯉꯁꯤꯗꯣ ꯊꯕꯛ ꯈꯔ ꯀꯟꯈ꯭ꯔꯦꯕ ꯃꯌꯥꯡꯂꯣꯟꯗ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯌꯦꯕ ꯑꯦꯛ ꯄꯣꯇꯦ ꯗꯨꯏ ꯀꯥꯝ ꯍꯥꯏꯅ ꯑꯃꯨꯛ ꯆꯥꯕꯁꯤꯅ ꯇꯥꯏꯃꯤꯡ ꯑꯅꯤꯃꯛꯀꯤ ꯑꯣꯏꯍꯟꯗꯣꯏꯅꯤ ꯅ ꯅꯨꯡꯊꯤꯟꯒꯤ ꯅ ꯅꯨꯡꯗꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯅꯤꯃꯛꯀꯤ ꯑꯣꯏꯍꯟꯗꯣꯏꯅꯤ ꯌꯥꯝ ꯍꯩꯕ ꯏꯇꯨꯅꯤꯅꯦ ꯃꯁꯦ ꯑꯩꯅ ꯊꯥꯒꯠꯂꯤꯕꯅꯤ ꯃꯁꯦ ꯐꯨꯅ ꯊꯝꯒꯗꯕ ꯏꯇꯨꯅꯤꯅꯦ ꯅꯨꯡꯁꯤꯅ ꯐꯨꯅ ꯊꯝꯒꯗꯕꯅꯤ ꯑꯊꯣꯏꯕꯤꯅ ꯀꯩꯕ ꯏꯅꯃꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯊꯦꯡꯀ꯭ꯌꯨ ꯑꯊꯣꯏꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯋꯥꯗꯤ ꯋꯥꯕꯩ ꯋꯥꯗꯤ ꯐꯖꯅ ꯐꯖꯅ ꯋꯥꯔꯦꯁꯦ ꯋꯥꯔꯤꯁꯦ ꯇꯧꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯈꯪꯉꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯋꯥ ꯃꯥꯅꯤ ꯈꯔ ꯖꯥꯠꯅꯦ ꯃꯥꯅꯦ ꯁꯦ ꯄꯣꯠꯁꯝꯕꯝ ꯆꯥꯛꯅ ꯆꯥꯛ ꯋꯥꯔꯝꯒꯅꯤ ꯂꯥꯝꯕꯅꯦ ꯋꯥꯔꯝꯒꯅꯤ ꯑꯁꯦꯡꯕ ꯕ꯭ꯔꯤꯛꯁꯅ ꯅꯥꯕ ꯑꯌꯨꯁꯤꯡꯅ ꯅꯣꯏ ꯁꯣꯃꯣꯔꯖꯤꯠ ꯀꯥꯏꯗ ꯂꯩꯒꯦ ꯁꯣꯃꯣꯔꯖꯤꯠ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯀꯩꯅꯣ ꯀꯦꯅꯦꯗꯤ ꯃꯥ ꯏꯝꯐꯥꯜꯗ ꯂꯩ ꯇꯦꯕꯤꯆꯅꯥꯅ ꯑꯁꯦꯡꯕ ꯁꯨꯛꯁꯥꯎ ꯁꯥꯎꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯡꯇ ꯁꯥꯎꯕꯗꯨꯗꯤ ꯑꯣꯏꯃꯥ ꯈꯪꯉꯦ ꯍꯥꯏ ꯔꯣꯃꯤꯅ ꯃꯨꯛꯕꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕꯤꯔꯛꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯔꯣꯃꯤ ꯇꯧꯔꯛꯀꯦ ꯊꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯎꯗ꯭ꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯈꯤꯕꯅꯤꯅꯀꯣ ꯃꯥ ꯁꯥꯎꯕ ꯉꯝꯃꯣꯏꯕ ꯀꯩꯁꯨ ꯑꯩꯁꯨ ꯇꯨꯝꯅ ꯍꯤꯞꯅ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯖꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯈꯨꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯥꯅ ꯁꯨꯒꯗꯕ ꯑꯗꯩꯗꯤ ꯊꯕꯛꯅꯦꯕ ꯑꯩꯅ ꯀꯥꯁꯤꯠꯅ ꯁꯨꯔꯤꯁꯦ ꯀꯩꯕ ꯑꯗꯨꯒꯤ ꯕꯨꯡꯉꯅꯨ ꯃꯥ ꯏꯁꯧ ꯂꯥꯡꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯩꯉꯣꯟꯗ ꯀꯥꯁꯤꯠꯁꯨ ꯂꯥꯛꯂꯦ ꯋꯦꯜꯀꯝ ꯌꯥꯒꯗ꯭ꯔꯣ ꯀꯥꯁꯤꯠ ꯂꯦꯡꯕꯤꯔꯣ ꯀꯥꯁꯤꯠ ꯋꯦꯜꯀꯝ ꯀꯥꯁꯤꯠ ꯕ꯭ꯔꯤꯛꯁꯅ ꯍꯦꯜꯂꯣ ꯅꯥꯕꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯣꯔꯛꯈꯥꯏꯕꯝ ꯒꯪꯒꯥꯅ ꯀꯩꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯠꯅꯗꯕꯤꯗ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯠꯅꯕꯗꯤ ꯈꯠꯅꯗꯦꯗ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯝ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯐꯔꯦꯀꯣ ꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯀꯦ ꯌꯧꯔꯛꯀꯦ ꯄꯣꯠꯁꯝꯕꯝ ꯅꯪ ꯆꯤꯜꯂꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯐꯔꯦ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯔꯣꯀꯣ ꯇꯕꯤꯁꯅꯥꯅ ꯀꯩꯕ ꯃꯅꯦ ꯊꯕꯛꯅ ꯌꯥꯗꯕ ꯎꯄꯥꯏ ꯂꯩꯇꯦ ꯃꯤ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅꯦꯕ
ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯔꯨꯝ ꯑꯃꯈꯛꯇꯣ ꯃꯈꯥ ꯀꯩꯅꯣ ꯄ꯭ꯂꯁꯇꯔ ꯇꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯊꯥꯏꯅꯗ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡ ꯃꯌꯥꯝꯗꯣ ꯂꯩꯕꯥꯛꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯑꯗꯣ ꯑꯩꯅ ꯂꯩꯕꯗꯣ ꯄꯩꯁꯥꯗ ꯄꯥꯝꯃꯨꯗꯅꯀꯣ ꯅꯨꯡꯗꯣ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯅꯨꯡ ꯃꯌꯥꯝꯗꯣ ꯃꯜꯂ ꯉꯁꯤꯁꯦ ꯃꯐꯝ ꯑꯃꯗ ꯄꯩꯁꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯊꯕꯛꯇꯣ ꯌꯥꯝ ꯀꯟꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯀꯥꯁꯤꯠꯅ ꯀꯩꯕ ꯉꯥ ꯏꯔꯣꯟꯕ ꯀꯥꯡꯁꯣꯏ ꯑꯁꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯀꯥꯁꯤꯠꯅ ꯊꯣꯏꯕꯤ ꯍꯥꯏ ꯌꯨꯝ ꯑꯃ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯃ ꯋꯥꯏꯑꯦꯕꯀꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯀꯥ ꯑꯃ ꯍꯣꯏ ꯔꯨꯝ ꯑꯃꯁꯨ ꯑꯃꯈꯛ ꯑꯗꯩꯗꯤ ꯂꯣꯏꯁꯤꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯁꯨꯅꯦ ꯀꯩꯅꯣ ꯈꯥꯗꯣꯏꯕ ꯀꯩ ꯍꯥꯏ ꯖꯥꯂꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯦꯠ ꯖꯥꯂꯤ ꯅꯦꯠꯇꯣ ꯑꯩꯈꯣꯏ ꯅꯦꯠ ꯌꯣꯠꯀꯤ ꯅꯦꯠꯇꯣ ꯈꯥꯗꯧꯕꯅꯦ ꯑꯗꯨꯅ ꯈꯥꯗꯣꯏꯅꯦ ꯕꯦꯇꯣꯟ ꯎ ꯆꯦꯜꯂꯒ ꯅꯦꯠ ꯑꯊꯣꯏꯕꯤ ꯖꯥꯂꯤ ꯑꯊꯣꯏꯕꯤꯅ ꯈꯥꯗꯣꯏꯕ ꯀꯩꯕ ꯏꯅꯝꯃ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝ 20K ꯆꯤꯜꯂꯦꯕ ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯂꯥꯏꯛ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯧꯅꯦ ꯇꯧꯕꯤꯔꯒꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ 20K ꯌꯥꯝꯅ ꯇꯧꯍꯜꯂꯁꯦ ꯃꯧ ꯊꯣꯏꯕꯤꯁꯅꯥꯅ ꯃꯧ ꯀꯌꯥꯝ ꯂꯩꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯕ ꯏꯃꯨꯡꯗꯗꯤ ꯅꯪꯅ ꯉꯟꯅ ꯊꯣꯡ ꯊꯣꯡꯅ ꯆꯥꯅꯔꯤꯗꯨꯅꯤ ꯑꯃꯇꯪꯅ ꯍꯣꯠꯅꯔꯃꯤꯅ ꯀꯗꯥꯏꯗꯒꯤ ꯂꯣꯏꯅ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯀꯣꯟꯅꯠꯇꯦꯗ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏ ꯂꯣꯏꯁꯟꯕ ꯏꯆꯥꯒꯤꯁꯨ ꯍꯣꯠꯅꯕ ꯍꯤꯡꯒꯣꯜ ꯁꯥꯝꯕꯜꯁꯨ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯛꯄꯅꯤꯅꯅꯦ ꯆꯥꯛꯁꯤ ꯅꯣꯡꯃꯇ ꯉꯟꯕ ꯉꯝꯗꯦꯕ ꯄ꯭ꯔꯦꯝꯂꯇꯥꯅ ꯀꯩꯕ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯄ꯭ꯔꯦꯝꯂꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯆꯦꯁꯤꯠ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯄ꯭ꯔꯦꯝꯂꯇꯥ ꯍꯧꯖꯤꯛꯃꯨꯅꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯌꯥꯝ ꯐꯧꯔꯤꯕꯀꯣ ꯁꯨꯃꯥꯡꯗ ꯑꯗꯒꯤꯗꯤ ꯃꯤꯁꯇ꯭ꯔꯤꯅ ꯊꯕꯛ ꯁꯨꯔꯝꯕꯒꯤ ꯎ ꯀꯔꯤ ꯀꯔꯥ ꯃꯈꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕ ꯄꯨꯁꯄꯥꯅ ꯂꯣꯏꯔꯒ ꯀꯩꯕ ꯑꯅꯤꯁꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯇꯟꯕ ꯃꯥꯜꯂꯤꯗ ꯆꯥꯛ ꯆꯥꯗꯕꯩꯅꯤ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯗꯤ ꯄꯨꯛꯇ ꯆꯥꯛ ꯇꯥꯗ꯭ꯔꯒꯕꯨ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯒꯗ꯭ꯔꯥ ꯑꯗꯨꯁꯨꯅꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯑꯩ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯕꯤꯔꯒꯦ ꯋꯥ ꯄꯨꯛꯁꯦ ꯇꯞ ꯑꯌꯨꯛꯀꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡꯅꯦ ꯅꯞꯈ꯭ꯔꯦꯕ 7:30ꯗꯅꯦ ꯑꯇꯥ ꯇꯟꯅꯦ ꯑꯃꯃꯝꯈꯛ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯣ ꯑꯅꯤꯅꯤꯅꯦ ꯑꯅꯤꯅꯤ ꯁꯣꯏꯈ꯭ꯔꯦ ꯅꯪꯁꯨ ꯍꯦꯟꯖꯟꯒꯅꯨ ꯂꯥꯝꯕꯁꯦ ꯃꯥꯜꯍꯟꯒꯦ ꯇꯧꯕꯅꯤꯗ ꯑꯩꯅ ꯑꯃꯈꯛꯇꯪ ꯍꯥꯏꯒꯦ ꯑꯇꯥꯇꯟ ꯇꯧꯁꯟ ꯑꯅꯤꯅꯤ ꯆꯥꯔꯦ ꯑꯌꯨꯛꯇ ꯑꯇꯥꯇꯟ ꯑꯅꯤ ꯆꯥꯔꯤ ꯑꯗꯨꯒꯗꯤ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯤꯁꯇ꯭ꯔꯤꯒꯤ ꯆꯥ ꯃꯤꯁꯇ꯭ꯔꯤꯒꯤ ꯄꯤꯊꯛꯄꯗꯣ ꯆꯥ ꯊꯛꯄꯗ ꯑꯃꯨꯛ ꯆꯥꯁꯤ ꯑꯃꯨꯛ ꯊꯛꯆꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯄꯨꯡ 2:30ꯒꯤꯁꯤꯗ ꯃꯥꯅ 1:30 ꯇꯥꯔꯛꯄꯁꯤꯗ ꯏꯃꯥ ꯑꯩꯕꯨ ꯆꯥꯛꯈꯨꯝ ꯆꯪꯉꯨꯒꯦ ꯑꯩꯅ ꯆꯥꯛ ꯊꯤꯗꯣꯔꯕꯣ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯆꯥꯛ ꯊꯤꯗ꯭ꯔꯤ ꯊꯣꯡꯗ꯭ꯔꯦ ꯃꯗꯨꯒꯗꯤ ꯏ ꯀꯥꯔꯛꯇꯅꯀꯣ ꯑꯩꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯈꯔ ꯂꯩꯕ ꯑꯗꯨꯝ ꯆꯥꯁꯤꯜꯂꯤ ꯃꯗꯨ ꯐꯖꯔꯦ ꯑꯗꯨꯁꯨ ꯂꯥꯝꯃꯤ ꯑꯗꯨ ꯈꯇꯪꯗꯤ ꯁꯥꯟꯇꯤ ꯑꯣꯏꯔꯤꯅꯤ ꯈꯇꯪꯗꯤ ꯅꯪ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯏꯔꯤꯅꯦꯕ ꯀꯩꯕ ꯑꯇꯩ ꯊꯕꯛ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ ꯑꯥ ꯍꯧꯖꯤꯛꯄꯨ ꯂꯧ ꯇꯥꯅꯔꯤ ꯏꯔꯣꯟꯕ ꯆꯥꯛꯁꯦ ꯑꯂꯨ ꯉꯥꯟꯁꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯥ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯩ ꯈꯔ ꯏꯔꯣꯜꯂꯣ ꯍꯥꯏ ꯑꯩꯅ ꯍꯥꯏ ꯃꯥ ꯏꯔꯣꯜꯂꯦ ꯑꯁꯤꯒꯤ ꯂꯧ ꯇꯥꯟꯅꯕꯁꯤꯗ ꯑꯃꯨꯛ ꯑꯃꯅ ꯊꯦꯡꯊꯗꯣꯏꯅꯤ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯑꯦꯜꯕꯤ ꯏꯔꯣꯟꯖꯒꯦ ꯏꯕꯨꯡꯉꯣ ꯂꯣꯏꯕꯒꯅꯦ ꯄꯨꯁꯄꯥ ꯀꯦꯁꯤꯅ ꯑꯣꯏꯃꯥ ꯏꯇꯩ ꯃꯑꯣꯡꯁꯦ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦꯀꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯈꯔ ꯊꯦꯡꯉ ꯊꯣꯡꯒꯦꯅ ꯂꯥꯝꯕ ꯐꯥꯎꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯅꯨ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯆꯅꯟ ꯏꯔꯣꯟꯕ ꯂꯧ ꯇꯥꯅꯔꯗꯤ ꯂꯣꯟꯗꯕꯤꯗ ꯍꯦꯛ ꯆꯥꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯉꯝꯒꯅꯤ ꯃꯥꯗꯤ ꯉꯝꯃꯣꯏ ꯑꯊꯣꯏꯕꯤꯅ ꯀꯩꯕ ꯏꯅꯝꯃꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯦ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯊꯣꯏꯕꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯍꯪꯉꯒ ꯑꯩꯅ ꯃꯤꯉꯣꯟꯗꯨꯗ ꯃꯤꯗꯨꯗ ꯍꯪꯖꯜꯂꯦ ꯑꯃꯨꯛ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯒ ꯀꯥꯁꯤꯅ ꯀꯩꯕ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯣ ꯑꯗꯨꯅꯦ ꯀꯥꯁꯤ ꯍꯣꯏ ꯆꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯗꯣ ꯉꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯤ ꯐ꯭ꯌꯨꯁ ꯆꯠꯈꯤꯗꯧꯗꯤ ꯃꯥꯜꯂꯦ ꯄꯨꯛꯀꯤ ꯐ꯭ꯌꯨꯁ ꯆꯠꯈꯤꯗꯧ ꯃꯥꯜꯂꯦ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯍꯦꯛꯇ ꯌꯧꯔꯛꯄ ꯇꯨꯝꯅꯤꯡꯉꯛꯄꯖꯥꯠꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯟꯊꯔꯛꯄ ꯀꯦꯅꯦꯗꯤꯁꯤꯡꯅ ꯃꯇꯝꯅꯦꯕ 25 ꯏꯌꯔꯁ ꯃꯥꯜꯂꯤ ꯀꯥꯏꯁꯦ ꯀꯦꯅꯦꯗꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯀꯦꯅꯦꯗꯤ ꯑꯊꯣꯏꯕꯤꯅꯒ 30ꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ 30ꯒ ꯍꯦꯜꯂꯦꯗ ꯑꯩꯁꯦ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕꯅꯦ 37 ꯌꯧꯔꯦ 37ꯅꯦ ꯑꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯥꯁꯤꯅ ꯀꯩꯁꯨ ꯆꯠꯂꯣꯏ ꯀꯩꯁꯨ ꯆꯠꯂꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗ꯭ꯔꯤꯌꯦ ꯑꯣꯀꯦ ꯌꯦꯡꯉꯣ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯌꯦꯡꯉꯣꯀꯣ ꯃꯥꯁꯦꯀꯣ ꯑꯩꯉꯣꯟꯗꯅꯦ ꯀꯔꯟ ꯌꯥꯝ ꯇꯥꯈ꯭ꯔꯦꯗꯅ ꯉꯔꯥꯡꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯅ ꯀꯔꯤ ꯀꯥꯔꯟ ꯇꯥꯏꯕ ꯅꯪꯅ ꯆꯥꯕ ꯉꯝꯖꯗ꯭ꯔꯒ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯃꯃꯥꯡꯒꯤꯗ ꯇꯥꯏꯅꯁꯜꯂꯤ ꯋꯥꯈꯟꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯅꯦꯕ ꯃꯥꯁꯦ ꯑꯩꯅ ꯉꯝꯃꯀꯥꯟꯗ ꯃꯥꯁꯦ ꯍꯪꯒꯠꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯣꯏꯔꯥ ꯃꯃꯥꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯩꯅ ꯑꯩꯁꯦ ꯑꯩꯅ ꯅꯝꯅ ꯄꯣꯕꯅꯦꯕ
ꯑꯗꯨꯒꯗꯤ ꯁꯣꯅꯥꯏ ꯀꯩꯕ ꯖꯤꯟꯗꯥꯕꯥꯗ ꯅꯩꯔꯦꯀꯣ ꯅꯩꯔꯦꯀꯣ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯏꯇꯩꯃ ꯏꯇꯩꯃ ꯀꯩꯅꯣꯗꯤ ꯑꯊꯣꯏꯕꯤꯅ ꯆꯍꯤꯒ ꯁꯛꯀ ꯁꯛꯀ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯝ ꯂꯥꯏꯞꯇ ꯊꯦꯡꯅꯕ ꯑꯩꯒ ꯊꯦꯡꯅꯕ ꯃꯤꯅꯅꯦ ꯍꯥꯏꯌꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯅ ꯍꯦꯟꯅ ꯑꯍꯟ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯗꯨꯒ ꯔꯤꯌꯦꯜꯗ ꯊꯦꯡꯅꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯌꯥꯝꯕꯅ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗ ꯔꯤꯌꯦꯜꯗꯅ ꯑꯗꯨꯝ ꯁꯅꯥ ꯍꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯅꯤ ꯏꯕꯥꯏꯁꯦ ꯔꯤꯌꯦꯜꯗ ꯌꯥꯝ ꯅꯍꯥ ꯃꯥꯜꯂꯤꯑꯅ ꯚꯤꯗꯤꯑꯣꯗꯅ ꯑꯍꯟ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦꯅ ꯍꯥꯏꯕꯅꯤ ꯁꯅꯥꯅꯁꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯥꯏꯕꯝ ꯌꯦꯡꯗꯣꯏꯅꯦ ꯕ꯭ꯔꯤꯛꯁꯅ ꯍꯨ ꯑꯥꯔ ꯌꯨ ꯑꯥꯏ ꯑꯦꯝ ꯑꯦ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛ ꯍꯥꯏꯔꯒ ꯑꯩ ꯆꯤꯟꯍꯦꯜꯂ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯊꯣꯏꯕꯤꯅ ꯀꯩꯕ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯏꯅꯝꯃ ꯊꯦꯡꯀ꯭ꯌꯨ ꯃꯥꯜꯂꯤꯈꯩ ꯀꯥꯏꯗꯦ ꯃꯥꯜꯂꯤꯒꯩ ꯀꯥꯏꯗꯦ ꯀꯦꯅꯦꯗꯤꯁꯤꯡꯅ ꯑꯩ ꯊꯣꯛꯂꯛꯄꯗ ꯏꯌꯥꯝꯕꯒ ꯂꯥꯏꯚ ꯊꯥꯕ ꯌꯥꯎ ꯇꯥꯔꯦ ꯌꯥꯎ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯦꯅꯦꯗꯤ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯅꯪ ꯍꯧꯖꯤꯛ ꯀꯨꯏꯔꯦꯅꯦ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯏꯅꯥꯎꯅꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯅꯍꯥꯟꯗꯥꯕꯨꯡꯗ ꯀꯀꯥ ꯀꯧꯔꯒ ꯏꯅꯝꯃꯗꯅ ꯏꯇꯩꯃ ꯀꯧꯔꯝꯕꯗꯣ ꯅꯤꯡꯖꯪꯉꯣ ꯍꯥꯏ ꯀꯀꯥ ꯀꯧꯔꯛꯄꯗꯤ ꯂꯥꯏꯅꯦ ꯄꯨꯄꯨ ꯀꯧꯔꯛꯄ ꯌꯥꯎꯔꯤꯅꯦ ꯑꯉꯥꯡꯅ ꯗꯥꯏꯔꯦꯛꯅꯤꯅꯦ ꯂꯥꯏꯞꯇꯒ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯃꯅ ꯑꯩꯉꯣꯟꯗꯀꯣ ꯄꯨꯄꯨ ꯍꯥꯏꯌꯦ ꯑꯁ ꯕꯤꯠꯀꯗꯤ ꯄꯨꯔꯥ ꯆꯞꯄꯦ ꯁꯤꯅꯦꯕꯣ ꯄꯨꯄꯨ ꯀꯧꯔꯛꯄ ꯃꯇꯥꯡꯗꯨꯅ ꯅꯪ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯋꯥꯏ ꯂꯥꯎ ꯅꯪꯉꯣꯟꯗ ꯅꯪ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯅꯠꯇ ꯃꯥꯜꯂꯦ ꯀꯥꯏꯅ ꯅꯪꯗ ꯑꯩ ꯑꯩꯉꯣꯟꯗ ꯆꯤꯡꯉꯝꯒꯅꯤꯀꯣ ꯌꯦꯡꯉꯒꯗꯤ ꯀꯧꯔꯛꯏꯅꯦꯕꯀꯣ ꯑꯗ ꯎꯝ ꯄꯨꯄꯨ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯧꯔꯒ ꯑꯣ ꯑꯩꯁꯦ ꯂꯝꯕꯤ ꯇꯦꯟꯁꯤꯜꯂꯕꯣ ꯁꯤꯅꯤ ꯂꯝꯕꯤꯗ ꯑꯩꯁꯦ ꯆꯠꯂꯦ ꯄꯨꯄꯨꯒꯤ ꯂꯦꯚꯦꯜ ꯊꯧꯔꯛꯑꯕ ꯑꯩꯁꯦ ꯑꯣꯏꯃꯥ ꯑꯣ ꯅꯣ ꯄꯨꯄꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯧꯔꯤꯅꯦꯅꯤ ꯃꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯄꯨꯄꯨ ꯀꯧꯔꯛꯏꯃꯤꯅꯦ ꯁꯨꯄ꯭ꯔꯤꯌꯥꯗꯣ ꯃꯣꯏꯗ ꯆꯠꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯑꯗꯨꯗꯤ ꯗꯨꯒ ꯀꯧꯔꯛꯄꯗꯨꯗꯤ ꯑꯗ ꯀꯀꯥ ꯀꯧꯔꯛꯄꯗꯤ ꯌꯥꯏꯑꯦꯕ ꯄꯨꯄꯨ ꯀꯩꯗꯧꯏ ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯀꯩꯅꯣ ꯀꯧꯕꯗ ꯀꯀꯥ ꯀꯧꯏꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯃꯄꯥꯗꯨꯅ ꯀꯀꯥ ꯀꯧꯏ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯍꯥꯏ ꯁꯤꯔꯦ ꯅꯪꯒꯤ ꯀꯣꯛ ꯃꯌꯥꯝꯗꯣ ꯎꯕꯗ ꯇꯧꯔꯤꯅꯤ ꯀꯦꯅꯦꯗꯤꯁꯤꯡꯅ ꯁ꯭ꯋꯥꯏ ꯂꯥꯎ ꯁ꯭ꯋꯥꯏ ꯂꯥꯎꯔꯕꯣ ꯍꯥꯏ ꯄꯨꯄꯨ ꯀꯧꯔꯛꯄꯗ ꯍꯣꯏ ꯑꯗꯨꯅꯦꯕ ꯀꯥꯆꯤꯟꯅ ꯀꯩꯕ ꯄꯨꯄꯨ ꯍꯥꯏꯔꯛꯄꯗ ꯅꯥꯔꯦ ꯑꯗꯩꯗꯤ ꯑꯊꯣꯏꯕꯤ ꯑꯊꯣꯏꯕꯤꯅ ꯃꯆꯥ ꯊꯣꯏꯕꯤ ꯏꯅꯝꯃ ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯏꯅꯝꯃ ꯃꯆꯥ ꯊꯣꯏꯕꯤꯁꯤꯗ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯌꯦ ꯑꯥꯔ ꯀꯦ ꯀꯨꯂꯄꯇꯤꯁꯅꯥ ꯅꯦꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯀꯨꯏꯔꯦ ꯅꯦꯅꯦ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯗ꯭ꯔꯕꯣ ꯂꯥꯏꯚ ꯊꯥꯎꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯚꯤꯗꯤꯑꯣꯗꯔ ꯑꯦꯜꯕꯤꯗꯔ ꯀꯩꯅꯣ ꯀꯧꯈꯤꯕꯅꯦ ꯑꯦꯜꯕꯤꯗ ꯅꯠꯇꯦꯗ ꯚꯤꯗꯤꯑꯣꯗꯁꯨ ꯀꯧꯔꯛꯄ ꯌꯥꯝ ꯌꯥꯎꯋꯤꯗ ꯄꯨꯄꯨ ꯑꯣꯏꯅ ꯑꯁ ꯑꯦꯜꯕꯤꯗꯗꯤꯀꯣ ꯀꯩꯅꯣ ꯇꯧꯔꯦꯗ ꯀꯔꯤꯅꯣ ꯍꯅꯨꯕ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯇꯨꯀꯠꯆꯩꯒ ꯍꯥꯏꯔꯛꯄꯗꯨꯗꯤꯕꯣ ꯑꯁ ꯑꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯀꯩꯅꯣꯁꯤꯃꯗꯤ ꯃꯤ ꯑꯃꯗ ꯇꯨꯀꯠꯆꯩꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯤꯗ ꯍꯥꯏꯕ ꯍꯥꯏꯕꯗ ꯌꯥꯗꯦꯕ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯄꯛꯇ꯭ꯔꯦ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯁꯤꯗꯤ ꯑꯍꯜ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯛꯇꯣꯏꯃꯤ ꯊꯣꯛꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩ ꯆꯩꯁꯨ ꯄꯥꯔꯕ ꯃꯌꯥꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯐꯥꯎꯗ ꯍꯥꯏꯅ ꯃꯔꯣꯟꯀꯗꯣ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯗꯣꯏꯅꯤ ꯂꯣꯟꯒꯁꯦ ꯃꯤ ꯂꯧꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯊꯣꯏꯕ ꯑꯊꯣꯏꯕꯤ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯆꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯍꯦꯟꯅ ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏ ꯑꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯀꯃꯥꯏꯅ ꯏꯟꯇ꯭ꯔꯣ ꯇꯧꯅꯣꯏꯗꯣ ꯍꯥꯏꯒ ꯌꯥꯒꯦ ꯃꯃꯥꯏ ꯈꯖꯤꯛ ꯇꯣꯏꯗ꯭ꯔꯣ ꯃꯃꯥꯏ ꯈꯖꯤꯛ ꯇꯣꯏꯗ꯭ꯔꯣ ꯂꯥꯛꯄꯤꯔꯒ ꯍꯤꯗꯥꯛ ꯒꯟꯙꯒ ꯃꯉꯣꯟꯗ ꯍꯥꯟꯕꯤꯔꯝꯃꯨ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯈꯨꯃꯟ ꯅꯪꯕꯨ ꯀꯗꯥꯏꯅꯣꯅꯦ ꯀꯦꯅꯦꯗꯤꯅꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯔꯣ ꯏꯌꯥꯝꯕ ꯃꯋꯥ ꯂꯧꯔꯨꯅꯣ ꯃꯆꯜ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯗꯗꯥꯒꯤꯁꯤꯕꯨ ꯊꯣꯏꯕꯤ ꯆꯅꯅ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯊꯣꯏ ꯑꯊꯣꯏꯕꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯥꯆꯤꯠꯅꯒ ꯁꯤꯗꯥ ꯀꯥꯏ ꯀꯩꯕ ꯊꯥꯏꯅꯤ ꯃꯤ ꯆꯪꯉꯛꯇꯦꯅꯦ ꯍꯧꯔꯛꯄꯩꯅꯦ ꯀꯩꯅꯣꯅꯤꯅꯦ ꯁꯨꯝ ꯆꯪꯉꯛꯀꯅꯤ ꯑꯗꯨꯝ ꯗꯦꯂꯤ ꯊꯥꯎꯅꯤꯅꯦ ꯑꯗꯨꯝ ꯊꯥꯔ ꯇꯥꯏꯃꯤꯡ ꯊꯥꯔꯒ ꯑꯃꯈꯛꯅꯦꯀꯣ ꯇꯥꯏꯃꯤꯡ ꯑꯃꯈꯛ ꯅꯥꯏꯌꯣꯅꯦ
ꯗꯦꯂꯤ ꯇꯥꯏꯃꯤꯡ ꯑꯃꯈꯛ ꯅꯥꯏꯔꯒ ꯑꯩ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯅꯣꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤꯅꯦ ꯄꯨꯡ 8ꯁꯦ ꯅꯨꯡꯗꯥꯡꯗꯗꯤ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯅꯨꯡꯗꯥꯡꯒꯤ ꯌꯥꯝ ꯄꯨꯡ 8ꯁꯦ ꯂꯥꯛꯄꯅꯦ ꯃꯤ ꯌꯥꯝ ꯂꯥꯛꯄꯅꯤ ꯅꯨꯡꯗꯥꯡꯗꯅ ꯃꯤ ꯂꯥꯛꯄꯅꯦꯕ ꯆꯥꯛ ꯇꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯃꯤ ꯈꯔ ꯋꯥꯠꯄꯅꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯆꯥ ꯐꯪ ꯆꯥꯛ ꯐꯪꯕ ꯑꯩ ꯑꯝꯇ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯖꯕꯁꯤꯅꯤ ꯑꯩ ꯑꯗꯨꯗꯤ ꯄꯨꯡꯈꯥꯏ ꯑꯃꯗ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ 30 ꯃꯤꯅꯤꯠꯁꯇꯪ ꯇꯧꯔꯒꯦꯀꯣ ꯉꯁꯤꯁꯦ 1 ꯑꯋꯥꯔꯒ ꯄꯨꯁꯄꯥꯅꯒ ꯇꯧꯔꯔꯣꯏꯒꯦ ꯏꯇꯩꯁꯦ ꯀꯩꯕ ꯂꯣ ꯇꯝꯕ ꯌꯥꯅꯤꯕꯣ ꯍꯥꯏ ꯂꯣ ꯇꯝꯕꯒ ꯉꯝꯃꯣꯏꯗ ꯃꯥ ꯎꯀꯤꯜ ꯀꯣꯏꯕ ꯉꯝꯃꯣꯏ ꯏꯕꯦꯝꯃ ꯃꯤꯒ ꯃꯔꯩ ꯇꯧꯅꯕ ꯉꯝꯕ ꯃꯤ ꯅꯠꯇꯦꯁꯦ ꯃꯤꯅ ꯑꯗꯨꯝ ꯉꯝꯃꯒ ꯂꯩꯔꯕ ꯃꯤꯅꯦꯕ ꯑꯗꯨꯗꯤ ꯍꯥꯏ ꯃꯥꯅ ꯉꯝꯖꯗꯕ ꯃꯆꯟ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯖꯥꯡ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤꯌꯦ ꯃꯆꯟ ꯆꯥꯒꯦ ꯇꯧꯔꯒ ꯆꯥꯍꯧꯗ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯤꯖꯔꯣ ꯀꯄꯛꯇꯣꯔꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯕꯨꯛ ꯆꯥꯎꯕꯗꯤ ꯆꯈꯥꯎ ꯆꯥꯎꯕꯗꯤ ꯃꯕꯨꯛꯇꯤ ꯁꯨꯝ ꯂꯩꯖꯕ ꯃꯥꯁꯨ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯒꯤ ꯆꯥꯛꯇꯨꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯆꯥꯖꯩꯌꯦꯕ ꯃꯥꯁꯦ ꯑꯗꯨꯅꯅꯦ ꯅꯣꯡꯐꯥꯗꯣꯒ ꯈ꯭ꯋꯥꯏꯅꯤꯁꯦ ꯈꯠꯅꯔꯒꯅꯦ ꯆꯔꯥꯒ ꯍꯦꯟꯅꯩꯗꯅꯀꯣ ꯑꯩꯅ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯗꯤ ꯃꯥꯁꯨ ꯆꯥꯔꯣꯏ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣꯅꯦ ꯑꯩꯅ ꯍꯤꯞꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯈꯪꯉꯕ ꯑꯩꯕꯨꯗꯤ ꯌꯥꯝ ꯆꯥꯖꯗꯕꯅꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕ ꯃꯥꯗꯤ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯖꯕꯅꯤꯅ ꯑꯩꯅ ꯈꯜꯂꯤꯕ ꯂꯥꯝꯃꯝꯒꯅꯤꯀꯣ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯀꯧꯅꯤꯡꯗꯕ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯗꯨꯅꯅꯦ ꯆꯥꯛ ꯆꯥꯛꯁꯨ ꯍꯥꯏꯅꯤꯡꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯤꯉꯣꯟꯗꯗꯤ ꯈꯜꯂꯤꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤꯅꯦ ꯃꯁꯤ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯖꯕꯅꯤꯀꯣ ꯍꯥꯏꯅ ꯀꯁꯤꯅ ꯀꯩꯕ ꯍꯩꯠ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯣ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯅꯦꯅꯦ ꯀꯨꯂꯞꯇꯤꯅ ꯀꯩꯕ ꯅꯌꯥ ꯀꯣꯞꯄꯗꯣ ꯅꯣꯛꯄꯗ ꯁꯤꯔꯦꯌꯦ ꯑꯊꯣꯏꯕꯤꯅ ꯃꯨꯛꯕꯥꯡ ꯇꯣꯏꯅ ꯊꯥꯒꯠꯂꯣ ꯑꯣꯀꯦ ꯊꯥꯒꯠꯂꯛꯇꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯚ꯭ꯌꯨꯁꯨ ꯍꯥꯏꯗꯥꯏꯅꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯟꯖꯥꯡ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯕꯗꯣ ꯀꯩꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯕꯗꯣ ꯄꯨꯁꯄꯥꯅ ꯏꯇꯩꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯅ ꯑꯩꯕꯨ ꯉꯝꯃꯔꯣꯏꯗ ꯄꯨꯁꯄꯥ ꯌꯦꯡꯉꯣ ꯃꯤꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯄꯨꯛ ꯂꯦꯟꯕ ꯈꯪꯗꯦ ꯀꯣꯛ ꯍꯥꯡꯗꯣꯛꯄ ꯈꯪꯗꯦ ꯇꯧꯔꯤꯉꯩꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜꯒꯗꯣ ꯀꯥꯎꯅ ꯃꯅꯨꯡꯗꯒ ꯊꯝꯍꯧꯅꯤꯀꯣ ꯃꯤꯒꯤ ꯄꯨꯛ ꯃꯅꯨꯡꯗꯒꯤ ꯔꯤꯡꯒ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯇ꯭ꯔꯤꯡ ꯍꯥꯏꯗ ꯀꯥꯏꯗꯧꯅꯦ ꯃꯣꯕꯥꯏꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯃꯆꯟ ꯂꯥꯏꯁ꯭ꯔꯝ ꯅꯆꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯨꯡꯁꯤꯔꯛꯇ꯭ꯔꯣ ꯆꯔꯥ ꯍꯦꯟꯕꯩꯗꯣ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯅꯦ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯥꯎꯅꯔꯒꯀꯣ ꯅꯣꯡꯐꯥꯗꯣꯛꯒ ꯆꯔꯥ ꯍꯩꯅꯕꯁꯦ ꯑꯩꯁꯨ ꯋꯥꯈꯟꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯊꯦꯝꯃꯦ ꯃꯉꯣꯟꯗ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯊꯦꯝ ꯊꯦꯝꯕꯤꯗꯦ ꯑꯩ ꯊꯦꯝꯗꯦ ꯑꯩꯗꯤ ꯃꯉꯣꯟꯗꯀꯣ ꯑꯩꯗꯤ ꯁꯥꯎꯅꯔꯦꯅꯀꯣ ꯑꯩ ꯃꯤꯅꯤꯠ 5 ꯐꯥꯔꯣꯏꯕ ꯑꯩꯗꯤ ꯃꯉꯣꯟꯗ ꯊꯦꯝꯃꯦꯕ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩ ꯃꯥꯁꯨ ꯆꯥꯔꯣꯏꯕ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯒꯟꯗꯦꯕ ꯁꯥꯎꯔꯒ ꯌꯥꯝ ꯐꯠꯇꯕꯗꯣ ꯁꯥꯎꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏꯕꯀꯣ ꯑꯗꯣ ꯁꯥꯎꯈ꯭ꯔꯗꯤꯕ ꯑꯩꯁꯦ ꯊꯦꯝꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯅ ꯊꯤ ꯊꯦꯝꯃꯦꯕ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯊꯦꯝ ꯊꯦꯝꯕꯤꯗꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯃꯥ ꯑꯩꯉꯣꯟꯗ ꯊꯦꯝꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯦꯕ ꯊꯕꯤꯁꯅꯥꯅ ꯑꯗꯨꯗꯤ ꯗꯥꯕꯨꯡꯅ ꯍꯦꯜꯂꯤꯅꯦ ꯂꯨꯅ ꯇꯧꯕꯁꯦ ꯇꯧꯋꯦ ꯃꯥꯅꯗꯤ ꯍꯦꯜꯂꯦ ꯑꯩꯉꯣꯟꯗ ꯑꯊꯣꯏꯕꯤ ꯂꯨꯅ ꯇꯧꯕ ꯑꯊꯣꯏꯕꯤꯅꯦ ꯏꯅꯝꯃꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯗꯗꯥ ꯅꯨꯡꯁꯤꯌꯦ ꯀꯌꯥꯝ ꯍꯥꯏꯗ ꯊꯝꯃꯨꯅ ꯈꯨꯠꯅ ꯆꯨꯀꯠ ꯇꯝꯕ ꯌꯥꯔꯔꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯠꯅꯤꯅꯀꯣ ꯑꯁꯦꯡꯕꯩꯅꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯀꯥꯁꯤꯅ ꯀꯩꯕ ꯉꯁꯤꯗꯤ ꯀꯤꯔꯤꯗꯨꯗꯤ ꯑꯅꯨ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯅꯪꯗꯤ ꯀꯤꯔꯤꯗꯨꯗꯤ ꯑꯅꯨ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃ ꯅꯪ ꯌꯥꯗ꯭ꯔꯦꯀꯣ ꯗꯥꯕꯨꯡꯅ ꯅꯩꯒꯔꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯊꯦꯝ ꯊꯦꯝꯕꯤꯗꯦ ꯉꯁꯤꯐꯥꯎꯗ ꯊꯦꯝꯗꯦ ꯑꯁꯦꯡꯕꯩꯅꯤ ꯍꯦꯟꯕ ꯌꯥꯎꯋꯤ ꯃꯔꯛꯇ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯌꯥꯎꯈꯤꯕ꯭ꯔꯥ ꯆꯍꯤ 13 ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯗꯤ ꯍꯥꯏꯅꯨꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯏ ꯃꯌꯥꯝ ꯌꯥꯎꯏ ꯑꯩꯅ ꯊꯦꯝꯕꯗꯒ ꯅꯪꯅꯒ ꯑꯩꯁꯤꯒ ꯁꯨꯝ ꯂꯩꯒꯦ ꯀꯥꯏꯅ ꯀꯩꯅꯣꯗ ꯃꯃꯥꯡꯒꯤ ꯌꯨꯝ ꯀꯩꯅꯣꯗ ꯐꯃꯨꯡꯗꯒ ꯍꯤꯞꯄ ꯑꯩ ꯆꯪꯉꯨ ꯂꯥꯛꯎꯅꯦ ꯑꯗꯨꯅ ꯆꯪꯉꯛꯄꯒꯤꯅꯦ ꯅꯪ ꯆꯥꯕꯒꯤ ꯀꯧꯕ ꯅꯠꯇꯦꯗꯅ ꯏꯃꯨꯡꯗ ꯑꯩꯅ ꯆꯪꯉ ꯏꯃꯨꯡꯗ ꯍꯤꯞꯄꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯍꯤꯞꯀꯅꯨ ꯀꯥꯏꯅ ꯑꯩꯅ ꯀꯧꯕ ꯃꯇꯝꯗꯨꯒ ꯅꯪꯅꯒ ꯖꯥꯔꯤꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯤꯞꯄꯣ ꯂꯥꯛꯑꯣ ꯍꯤꯞꯄꯣꯁꯤ ꯏꯃꯨꯡꯗ ꯍꯤꯞꯄꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯍꯤꯞꯀꯅꯨ ꯍꯥꯏꯗꯨꯒ ꯅꯪ ꯀꯣꯟꯅ ꯆꯪꯉꯛꯏꯗꯨꯗꯤ ꯑꯩ ꯊꯦꯝꯃꯤ ꯅꯠꯇ꯭ꯔꯗꯣ ꯑꯗꯨꯅ ꯆꯥꯕꯒꯤ ꯀꯧꯕ ꯅꯠꯇꯦꯗ ꯆꯥꯕ ꯀꯧꯕꯗꯨꯇꯔꯣ ꯃꯗꯨꯗꯤ ꯊꯦꯝꯕ ꯅꯪ ꯍꯥꯏꯁꯦ ꯃꯇꯣꯟꯗ ꯏꯃꯨꯡꯗ ꯇꯨꯝꯕ ꯀꯤꯕꯒꯤ ꯀꯧꯁꯟꯕꯅꯤ ꯑꯩ ꯅꯨꯡꯁꯤꯗꯤ ꯀꯧꯁꯟꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪ ꯍꯦꯟꯖꯟꯒꯅꯨ ꯈꯪꯕ꯭ꯔꯥ ꯁꯤꯅ ꯅꯪ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯩ ꯅꯥꯏꯖꯤ ꯆꯧꯕꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯀꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯅꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯌꯦꯟꯁꯥꯡꯁꯦ ꯀꯩꯅꯣ ꯀꯩꯅꯧ ꯍꯥꯏꯔꯛꯑꯣ ꯍꯥꯏ
ꯅꯣꯏꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯩꯗꯤ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏꯗꯥꯒꯤꯅ ꯎꯔꯤ ꯀꯥꯡꯁꯣꯏ ꯑꯗꯒꯤ ꯑꯩꯒꯤꯗꯤ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯎꯋꯦ ꯌꯥꯝ ꯀꯥꯆꯤꯟꯅ ꯄꯥꯝꯖꯩ ꯊꯦꯝꯗꯦ ꯈꯪ ꯈꯪꯅ ꯁꯥꯎꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯊꯣꯏꯕꯤꯅ ꯅꯣꯏꯕꯥꯅꯤ ꯔꯣꯃꯥꯟꯇꯤꯛꯁꯤꯗꯤ ꯅꯩꯔꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯅꯣꯛꯄꯗ ꯁꯤꯔꯦ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯑꯦꯜꯕꯤ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯥꯎꯅꯗꯕ ꯏꯃꯨꯡꯗꯤ ꯂꯩꯔꯝꯃꯣꯏꯀꯣ ꯉꯥꯏꯍꯥꯛ ꯃꯤ ꯅꯣꯛꯃꯤꯟꯅꯁꯦ ꯄꯨꯝꯅꯃꯛ ꯂꯥꯛꯏꯅꯦꯀꯣ ꯁꯥꯎꯅꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯦ ꯁꯥꯎꯅꯗꯦ ꯍꯥꯏꯕꯁꯤꯃꯗꯤꯀꯣ ꯑꯩ ꯏꯔ ꯊꯅꯝꯒꯦꯕ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯏꯃꯨꯡ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯏꯃꯨꯡ ꯑꯃꯃꯝ ꯂꯩ ꯁꯨꯝ ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯑꯒꯁꯨ ꯃꯇꯩ ꯃꯅꯥꯎ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕꯗꯣ ꯁꯨꯝ ꯑꯩꯅ ꯅꯨꯄꯥꯗꯨꯅ ꯃꯥ ꯁꯦꯟ ꯇꯥꯜꯂꯦꯅ ꯃꯨꯛꯈꯥꯏꯔꯒ ꯂꯩꯕꯒ ꯂꯩꯗꯅꯀꯣ ꯅꯨꯄꯤ ꯊꯧ ꯁꯥꯗꯕ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯂꯩ ꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯣꯏꯗꯣ ꯎꯔ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯃꯤꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯕꯨꯗꯤ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯏꯕ ꯅꯨꯄꯤ ꯑꯉꯥꯡ ꯁꯨꯝ ꯌꯥꯝ ꯂꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯤꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯨ ꯇꯧꯔꯤꯃꯤ ꯈꯣꯠꯂꯤꯃꯤ ꯑꯗꯨꯗꯨ ꯍꯥꯏꯅ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯅ ꯆꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨ ꯅꯨꯄꯤ ꯋꯥ ꯇꯥꯏ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯒꯗꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯗꯤꯀꯣ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ ꯀꯥꯡꯁꯣꯏꯒ ꯏꯔꯣꯟꯕꯒ ꯄꯥꯝꯃꯦ ꯅꯥꯏꯖꯤ ꯑꯗꯩꯗꯤ ꯀꯥꯆꯤꯟꯅ ꯀꯩꯕ ꯁꯥꯎꯅꯗꯕ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ ꯑꯗꯨꯅꯤ ꯉꯁꯤꯐꯥꯎꯗ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ ꯑꯝꯕꯥꯅꯤ ꯁꯥꯎꯅꯔꯒ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯐꯧꯗꯀꯣ ꯀꯔꯣꯔꯄꯇꯤꯅꯦꯕ ꯃꯁꯥꯒꯤ ꯖꯦꯠ ꯐ꯭ꯂꯥꯏꯠꯀ ꯂꯩꯗꯣ ꯈꯠꯅꯔꯝꯗꯣꯏꯅꯦꯕ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯗꯕ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯊꯕꯤꯁꯅꯥꯅ ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯄ꯭ꯔꯦꯝꯂꯇꯥꯅ ꯀꯩꯕ ꯆꯦ ꯍꯣꯏꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅꯤ ꯁꯛꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯎꯠꯂꯦ ꯆꯥꯛ ꯂꯥꯝꯃꯕ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕꯅꯤ ꯆꯥꯛ ꯂꯥꯝꯃꯕ ꯋꯥꯍꯪꯗꯣ ꯍꯪꯉꯛꯀꯅꯨ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯅ ꯄꯨꯛꯅꯤꯡꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯏꯕꯦꯝꯃ ꯑꯃꯅ ꯃꯦꯜꯂꯤꯁꯤ ꯉꯁꯥꯏꯗꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯈꯔꯅ ꯃꯦꯟ ꯕꯤꯁꯀꯨꯠ ꯈꯔꯅ ꯃꯦꯟꯅ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡꯁ ꯂꯥꯛꯆꯔꯤꯕ ꯇꯧꯔ ꯂꯥꯛꯆꯕꯅꯤ ꯍꯟꯗꯛꯀꯤ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡꯁꯦ ꯁꯥꯡꯉꯤ ꯑꯊꯣꯏꯕꯤ ꯏꯅꯝꯃ ꯏꯅꯥꯛ ꯈꯨꯟꯕꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯍꯦꯟꯅ ꯃꯔꯨꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯗ ꯌꯦꯛꯇꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤꯗ ꯑꯊꯣꯏꯕꯤ ꯑꯗꯨꯏꯗꯤ ꯊꯕꯤꯁꯅꯥꯅ ꯀꯩꯕ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯑꯣꯏꯅ ꯍꯪꯉꯣ ꯏꯅꯝꯃ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯣꯏꯅ ꯍꯪꯉꯣ ꯏꯅꯝꯃ ꯀꯥꯆꯤꯟꯅ ꯀꯩꯕ ꯑꯅꯨꯕꯨꯡ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯦ ꯑꯣꯀꯦ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯑꯣꯀꯦ ꯀꯥꯁꯤ ꯂꯩ ꯆꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯆꯥꯛ ꯆꯥꯗ꯭ꯔꯣꯕꯅꯦꯕ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯅꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯉꯧꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯃꯨꯛ ꯃꯨꯁꯟꯒꯦ ꯍꯥꯏꯁꯤꯅꯤ ꯅꯩꯗꯤ ꯆꯕꯨꯡꯉꯝ ꯏꯁꯩ ꯁꯛꯑꯣ ꯅꯣꯏꯅꯦ ꯆꯥꯛ ꯂꯥꯝꯕꯁꯤꯒꯤ ꯑꯣ ꯏꯆꯦꯅꯤ ꯏꯁꯩ ꯁꯛꯑꯣ ꯅꯣꯏꯅꯤ ꯍꯥꯏꯕ ꯅꯥꯖꯤ ꯆꯥꯛ ꯂꯥꯝꯕꯁꯤ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦ ꯑꯣ ꯑꯗꯨꯅꯦ ꯉꯁꯥꯏ ꯏꯆꯦ ꯃꯥꯜꯂꯤꯗꯨ ꯀꯩꯅꯣ ꯗꯤꯄꯤꯁꯦ ꯏꯆꯦ ꯑꯣꯏꯔꯤꯁꯦ ꯎꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯅ ꯀꯥꯁꯤ ꯏꯆꯦ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯁꯨ ꯀꯦꯃꯦꯔꯥꯅ ꯑꯗꯨꯅꯤ ꯀꯦꯃꯦꯔꯥꯅꯗꯤ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯑꯃꯃꯨꯛ ꯄꯤꯊꯠꯇꯣ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯑꯦꯕ ꯂꯣꯏꯁꯤꯜꯂꯁꯤꯔ ꯆꯤꯡꯗ 30 ꯃꯤꯅꯤꯠꯁ ꯑꯣꯏꯗꯣꯔꯦ ꯋꯥꯔ ꯋꯥꯕꯗꯤ ꯀꯨꯏꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯆꯥꯛ ꯆꯥꯒꯗꯕꯅꯤꯅ ꯅꯥꯏꯗꯤ ꯆꯕꯨꯡꯅ ꯆꯥꯛ ꯆꯥꯔꯣ ꯅꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯅꯥꯖꯤ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯂꯣꯏꯁꯤꯜꯂꯒꯦꯀꯣ 30 ꯃꯤꯅꯤꯠꯁ ꯑꯣꯏꯕꯒ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ 1 hour ꯇꯧꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦꯕ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯥꯝꯗꯦ ꯑꯩꯈꯣꯏ ꯗꯥ ꯂꯥꯝꯃꯝꯃꯅꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯍꯤꯔꯣ ꯍꯤꯔꯣꯏꯟꯅꯤ ꯀꯥꯏ ꯀꯥꯏꯗꯩꯅꯣꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯅꯤ ꯉꯁꯥꯏ ꯁꯛꯄ ꯏꯁꯩꯗꯣ ꯀꯔꯤ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯔꯟꯕꯤꯔꯒꯤ ꯆꯤꯡꯗ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯇꯥꯖꯗ꯭ꯔꯤ ꯆꯤꯡꯗ ꯆꯥꯛꯄ ꯂꯝꯃꯩꯗꯤ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯃꯨꯠꯈꯤꯒꯅꯤ ꯊꯃꯣꯏꯗ ꯆꯥꯛꯄ ꯂꯝꯃꯩꯗꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ
ꯋꯥꯍꯩ ꯑꯗꯨ ꯅꯠꯇꯕꯗ ꯅꯪ ꯑꯗꯨꯒꯤ ꯁꯨꯔꯗꯨꯒ ꯋꯥ ꯍꯦꯝꯈꯛ ꯍꯥꯏꯔ ꯉꯁꯥꯏ ꯁꯛꯄꯗꯣ ꯀꯔꯤꯕ ꯀꯥꯎꯈ꯭ꯔꯦ ꯑꯊꯣꯏꯕꯤ ꯑꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡ ꯂꯥꯏꯞ ꯊꯥꯔꯛꯑꯣ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯊꯣꯏꯕꯤ ꯉꯁꯤꯗꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯊꯥꯔꯛꯄ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯑꯩ ꯏꯆꯥꯊꯣꯏꯕꯤꯒꯤ ꯑꯦꯛꯖꯥꯝ ꯆꯠꯂꯤꯕꯀꯣ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯆꯠꯂꯤꯕ ꯉꯁꯤꯗꯒꯤ ꯑꯗꯨꯗꯨꯅ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯈꯔ ꯅꯤꯡꯉꯝꯈꯤꯔꯣꯏꯕꯀꯣ ꯗꯦꯂꯤ ꯇꯧꯔꯛꯄ ꯇꯨꯕꯤꯆꯅ ꯉꯝꯃꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯏꯅ ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯗ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯣꯟꯊꯔꯅꯤ ꯂꯣꯏꯁꯤꯜꯂꯣ ꯑꯣꯀꯦ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯦ ꯕꯥꯏ ꯕꯥꯏ ꯅꯣꯡꯃ ꯑꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯇꯝ ꯂꯥꯛꯀꯦꯕ ꯁꯥꯡꯅ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯀꯟꯗ꯭ꯔꯒꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯄꯨꯡ ꯑꯃꯃꯨꯛ ꯁꯥꯟꯅꯁꯤ ꯋꯥꯔꯤꯀꯣ ꯕꯥꯏ ꯕꯦꯝ ꯕꯥꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯝꯕꯁꯦ ꯕꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯥꯏꯁꯤꯗꯣ ꯑꯩꯅ ꯑꯦꯛꯖꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕꯤꯌꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥ ꯌꯥꯝ ꯕꯥꯏ ꯐꯩ ꯍꯥꯏꯌꯦ ꯕꯥꯏ ꯉꯁꯤꯁꯨ ꯑꯊꯣꯏꯕꯤ ꯑꯊꯣꯏꯕꯤ ꯑꯦꯛꯖꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯋꯤꯁ ꯄꯤꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯕꯥ ꯕꯥꯏ